Mioibagi DNA da yauriba gene sing khangdoknaba Genome India Project Takyal da Labour Institute of Bioresources and Sustainable Development da hokre. Integrity yauna Manipur gi oiba wafam da laingak asina fam konduna laithoklo chap chaba wafam miyam da khangangani haina MLA Rameshwar. ILP Khongjang ki sarukam oina November gi hanba chayol da furuk khuding maki luchingba sing yawba miyang gi mipamama JCLPS na singdanawi. Mitaibu settled tribe ki list chalhanna bagi matang da STDC ki mihut singa government ka unakre. Laingak na chap chaba firep ama lawduna center da taksin binaba committee na appeal tawramne. Amasong Manipur University ki boys hostel amabu Netaji Subhash Chandra Bose hostel haina thonduna sangga gadoriba civil day samna akanba mong da yaninga ba phungda. मैं बुकरम जरिए दम यंग से इम्पैक्ट न्यूज़ नी प्राइम टाइम मणिपुरी न्यूज़ बुलेटिन दाई खाइदम जेंटस इन हौजे पुंगजा सी फाउ गे मरब पॉक्सिंग मैम द पिजरी Takyal da Labour Institute of Bioresources and Sustainable Development IBSD da ngasi Genome India Project in Northeast India hokre. IBSD the Indian Institute of Science Bangalore ga khusamnaduna pangthokiba Genome India Project hokdopagi thoram adu IBSD gi Dr. Manju Sharma hol da pangthoki. Thoram to the Indian Institute of Science Bangalore amadi India gi tongan bamafam singda laiba institute singda ki lakpa akang hei kayanha Genome India Project amadi masigi kanabus singi matang da akupa warol sing thamki. Genome Project asi maru aina mioiba da yauriba genome ki DNA sequencing puthokpa ngamna hotnabani. Loinana DNA sequencing adugi matung inna mioiba gi genome da yauriba gene sing khangdoktuna mioiba khunai da kanaba kaya pinabagi wakhalon da Genome India Project asi pangthokpani hairi. The most important aspect is how sitting in the northeast we do not have all the technology with us, but what we have a wealth of information, different types of culture. This is our strength. So how we can convert this strength and integrate that with the modern science, and that's a big challenge. We want to show the world that here in the northeast we are no less, and where Genome India project will put the northeast into a different map to get out of this research that after few years when the genetic analysis is done you will have to have a chip here, put into the computer, the whole data history will be there. Right now we are all depending on different types of prescription, go to the doctor, prescription is lost, we have all the information in the DNA chip in your body. So what we are going to do is unravel this. Integrity yauna Manipur gi oiba wafam kayada paliba laingak asina kaidawnungda fam konduna laithokloi atuba matamda Manipur laingak ki chapchaba wafam miyamda khangangani haina Kairao Assembly Constituency gi MLA Laurembam Rameshwar da phongtokre. Universal Friendship Organization UFO gi masa oiriba Sajal Academy Top Khongnang Makong Branch ki kunsuba Raising Day gi thoramda saruk yarudan wafam asi MLA Rameshwar na phongtokibani. Infal East awaching Yaral Konjin da pangthokiba thoramasida makatana MLA Rameshwar Manipur gi tengdu leitadraba fibam gi matang da palladuna mipum khudimak apikpa wakhal thadoktuna punsinba matam oire hunduna ngangnaba amadi akan athaugi macha masuni haiduna wazau ngangduna laithopagi mahutta leibaki oiba thabak tausi haiki. Leibaki damakta de akhoi gi phang konduna gi leiroi akhoi yam tak tan wari chana jai athu matam da akhoi government gi kari phelo na have jai yam thuna akhoi sem gi site gi harakane have jai thajaba lei to to na khane ba ngasai gi yellow mi kam ne matang da ade hujing naga gi shu gi matang da yam toina akhoi government jadam nei nei ba ana miyaw ga pai mai ki su government leiroi me am pa ma dumak isoi to gone khale ngasai gi boundary nga pai matang da de mi top sang me matang da sing matang gi da akhoi yam kumna dum am toi na akhoi numidang haitare numidang pung tau tag hek matung dagi akhoi sembal ro da akhoi dum toi tana jai adu lebak interest agi mayok da akhoi thok to ha bisima akhoi mayam yam thajabiyo
Raising Day Taramasida Sarugyakiba JCLPS ki convener Arjun Telhaibana Haikibada Manipur da Mitop Miancha Changba Thingnaba ILP Chanahanaba Changsiliba Kongjang Asi Lep Krehaina Miamna Ubugum Tauri Kongjang Lepanate Changsin Gadaba Lalong Yaklibani Matang Thagi Ahan Bachayol Faugi Manungda Lamdam Sigi Furup Kuding Maki Luchingba Sing Yauba Miamki Mifam Ama Famlagani Mifamasida Warep Lauduna Laingakta Pisingani Laingak na Lauropa Firep ki Matung ina ILP Chana Hanaba Kongjang Changsingani Haiki. Singmi Tammi Anigi Marakta Kenabali Taba Yanaba Amanasama Sukai the Makalgi Bilama Putokani Ahan Bada Warish Hanagana Pauna Kini Haigama Yapto Habi Kibane Ado Boy Gomeng Maki the Kitamadu Sanction Ba you Udabdo Tawi Madung the Zamsali Brazakan Rahabu Sukangde, Mediata, the York Tabarina, I to me like Mali, at the government has the government. I go get the Zamsali Banina, November Tarik Tara, Pokemonum, the Komiam, the Loksukara, I don't know to do the Jolo Sanama Laura Kanda, the Jolo Sanuki Matunga, government that could Pichelaga, hiding the horror and the government 6 steps low with Ragadi, Yellow can read how was I got choice on a bucket, step Lorani have a door, we have put that one and luminary. Manipur government ka Maitai bu scheduled tribe ki list da chalhalu haiduna demand tauriba scheduled tribe demand committee STDC Manipur ga unaduna khanakre mifam adu new secretariat laiba deputy chief minister Y Joy Kumar ki office da ngasi nungtil pung mari taba matam daki hauki mifam adu da laingak asigi mihut oina deputy chief minister Y Joy Kumar works minister TSB Shojit ka STDC gi mihut singa punna pung ani rom wari saki Mifamaduda STDC ki Maikai dagi scheduled tribe status ki matangda Manipur laingak na chapchaba firep ama lauduna center da taksin bagi wafam pukhatki Mifamaduda laingak ki mihut oikiba deputy chief minister amasung works minister na STDC da ST lease chanbagi matangda lairiba problem sing pikhat pira u hairaki hairi STDC ki general secretary Laishram Lokendro na ngasigi mifam adu positive oi makhata na wari sanakini haina phongtoki Adu laiba result su positive atmosphere am di leire aduga makhata badi adum khoisina round of talks tum lakhini series of talks lakhini ja khoi anticipate tawi aduga sina aho bani haibani matam chana tawba tawda ba ja khoi makhata ba khanaraga adugu wadu mu progress tawraga mu tawgini haibani hore ma hi mak tawbagi wadi huji huji ke una khanaba leitri issue se government na Manipur da aruba issue um leire ji moine accept tawre Athu by Simon jo Harakania Konjang. Yangi tuna Panguni, the Matamate Limedri. Manipur University ki Nongna Saba Hayang Sangagani Haina Torang Liba Manga Suba Mel Hostel gi Mamingbu Netaji Subhash Chandra Bose Hostel Haina Thongada Ribasi Democratic Students Alliance of Manipur Desam Akan Bamongda Yaning the Bafundrokli. Loinana Manipur gi Layoi Kraba Saknai Raba Mui Singi Maraktagi Ama Kanduna Hostel Asigi Maming Thongadabani Haina Mari Lainaba Singda demand Torkli. Nasi Sogolban Moirang Leirakta Leba Desangi Office da Paumi Singa Unaba Madalub Asigi Secretary Nang Mairakpam Edition Hai Desamne Hek Safong Lakpadagi Yelhongai Dagi Leiraklaba Lamdamasigi Fazaba Masak Amadi Lamdamasigi Saknai Raba Mui Sing Ning Singduna Lakli. Lamdamasiga Sakchu Manaba Sunataba Mioi Amagi Maming Lauduna Hostel Asigi Maming Thongani Haina Torangli Basigi Marumda Kari Wakalon Laibagi Haiba Wahang Hanki. Mahakna Makataradun Hai Manipurda Laiba Navodaya School Singda House ki Maming Thonbada Mapan Langi Oiba Mafam Singda Yumpam Oirega Toliba Asisu Tokpiu Haikibaga Loinana. Manipurda Laiba Puari Oiraba Amadi Maru Oiba Mafam Singbu House ki Ming Thonbada Seasonaduna Lamdamasibu Masak Taknaba Hotnaminasi Haiki. Manipur University Authority na karigidamak lamdam sigi leijariba national heroes mayama international figure mayama kauthoaga Manipur ga sakta chuda londa haurak phamda karigo makhalam dagi mari lenadaba nupa amagi maming thonbagi nungeba wahan thoksi karino hari wahang se hangbagolana hostel sigi maming se kogi lamdam siga Chanaba Mong, the Twangadabani Haba, Desamgi Maikadi, Tame, Manipur Ladiba Tongan Tonganba, public place Mayamasu, Relinable authorities in a Yari Makadi, Manipurga, Chanaba, Akoga Sagonaba, Adumba, Maming, Tonbiu, Netaji Subas and the Bosking the Tonan Honor was the Mahiromiam, the Honoruban Idana, Horaktana, Tonbero Hadana Masigi nameplate, to Gaiki report, Tegnares.
Taramathoi Suba Indo-Myanmar Regional Border Committee meet hayengdagi hauraga thasge kungamapan fauba Manipuri da laiba IZR South ta pangthoklagani India amadi Myanmar ani gi marakta chahi amagi manungda anirak oina pangthokpa mi famasida laibak ani asigi maruoiba delegate singna sarukya gadori Prime Minister Narendra Modi ki Act is policy ki saruk am oina pangthokadriba biannual meet asina laibak ani gi culture chakot thorang amadi economic cooperation gi mating pinabaga loinana laibak ani sigi marakta lairiba border security gi issue na yamna maruoiba issue sing hayengi mifam asina khanagadori Nakalamromda hayengdagi hauduna pangthokadriba mifam asiga mari lainana Manipuri gi akoiba mafamda chaksil thorang lokhatba haukre Hayengdagi hauduna Taramathoi Suba Indo-Myanmar Regional Border Committee meet Imphal pangthoknaraba sem saba loire numit mangani chukna pangthokadoriba mifam asida Myanmar amadi India gi security force amadi civil establishment gi makok thongba official sing saru yaduna security gi oiba issue maruina border area da active oiba lalholo ki issue sing asigi isi yauna hiram kya da hayengi mifam asina khanagadori Nakalamromda National Institute ama yauna Imphal East amadi Imphal West ki tongan mafam singda lalhalop singna bom thamam gi thodo asi ama lakpa sina hayengi mefam asida lalhalop sing asina makoi gi oiba tokhaiba impression ama semnabagi waklon leibra haibagi chingnadabadi nati camera person Biswajit Namayaprak loina Podamjariba Bakta Back News IZR South Manipur Imphal Porompot Police Station ki jurisdiction manung channa Kaiku Muslim maka laikai da laiba post office ta postal assistant noiba Abdul Qudus kauba mioi amagi get ta mapangal lairaba remote control ID ma lairamle hariba bomasi ngase yu pung 3 makhairom taba matamda yungi mioi singna thengnarakpani hariba bomasi TNT explosive circuit board wand electric detonator ama 12 volt ki battery ama iron ball amadi bulduna chingba splinter yauna punna kg aniga gram mangarom lumi hari bom leire heba pau tabadagi Manipur police ki official sing laktuna yengsin kibaga loinana bom squad su maphamadu da laki ayuki pung 13 minute kuntra ga manga rom taba matamda bom adu disfuse tawba ngamki tungda bom adu naharup makha ayokpa wakhagi chingkhong da puraktuna expert sing aduna asoi ngam yaudana pokayanki Abdul Qudus ki manaw nupa Muhammad Abdul Halimna fongdorakpada kanagumba lup amatana ngasi fawbagi manungda sel gi demand amadi ki halakpana chingba amata leite mi kungna taba mafamda sigumba aki tuzungi thawong chatharakpa asi yaning di hain Halimna makhataki ngasi aikoi gi yumda gate ngasi remote control ID bom ama thambiram basi aikoi da kai gumpa information ama phobol leiti threat ama phobol so leiti khangkhangudana sumaina mayam da yam langtakna ba yamna nungai taba amade aikoi gi lekai sida leiminari ba mi khuding makta yamna nungai taba thoktok ama thokna na ba gi damakta sinbirami basi tasengna aikoi gi maikei tagi yam nungai jati kari gumba wari sananing ba natraga kai gumba apamba leibi taragadi laga isam chamna dum wari fajana samina ba kaiso kai belete matam khuding makta thong launa hangjari Tungda Abdul Qudus ki yumda bom thanambabu yaningda ba fongdoktuna laikai adom gi maira paibi sing amadi miyamna laikai adumakta da wakan mi famsu fangki wakan mi fam aduda bom na santi purakpa ngamloi miyam wahan ganu athubada sengdo u bom thamjinba yaningde mirakta bom thambana Prazar ki yaifaba oiroi wari shanaraga afaba purakani bom thanamlaga akanba sakumsi haibana chingba iba play card kaya so seasonaki wakan mifam aduda saruk yakibi Quduski apok pina fongdorakpada mahaki machagi maral karino wari sanaraga yanaba purakpana henna fagani saruk yakibi nupi amana asigumba yumlakta bom thamjinba sina laikai sida lairiba miyam da aki akhang nang hale asigumba tawdok asi tungda amuk hanna tawhandanaba apil su tarukli lat dem tawdna sian ge dai tawr sikari kino ai chahi maran sikari no athubada haibiro changaga loina wari chana bi abo ngakta sumaina tawbsi yam nungai jade asengba oiragadi thokpiro adogo wari sana jasi ngasi
लेकाई सिदा लेइबा मियाम मरक सिदा बोम थंबीरे बसे करी मरा लेबगिनो मसी सेंगदोकपिरो अथु मतमदा मियाम मरक सिदा बोम थंबसे मंगोदा ngakpiba yaba mara leirgana ngakpiyo ngasi numit yungba matung pungkhai helakpa aduwaida langolda leiba National Institute of Technology dasu Chinese hand grenade ama thanamlei bom leibagi pau hek fangbaga Lamphel police station gi makok thongbo officer sing laktuna yengsin ki tungda state bomb squad team amana changsinduna bom adu tekta kaiduna lokthokre bom adu tungda Lamphel gi mafam chabada pokhai hankre hairi bom adu institute asigi academic block 1 gi conference hall gi thongda yanduna leirambadagi mahiroi singna thengnarapani hairi ngasi nong manini sida nong chuba lep kibaga loinana Ithai Veres ki gate number 4 hangdok kibaga loinana Imphal city fauna cheliba turel singi imai hantarakle ichau gi khudong thiningai oidre adubu kongba turel gi imai yamna tapna hanthabana maram oiraga haujiksu turel sigi nak yata leiba mafam sing khusem gi oiba ichau gi awaba mayoknari iram nalagi fibam fataba ka loinana turel asida taki gadaba nalagi matamga chuna daba na mafam kharadadi ising ichau gi awaba aduma mayoknari wangkhai kendra gi manung chanba wangkhai angom laikai amadi ketrgau kendra gi manung chanan leiba mafam kaya da ichau gi khudong chadaba aduma mayoknari wangkhai angom laikai gi oina yum kaya ama haujiksu ichau gi isingna lup sinduna leiri laikai sigi oina handaki ichau si tharga chahi sigi manungda ichau mayoknaba tara sukre Indian Meteorological Department gi thadorokpa satellite image ki matung inadi Manipur yaun awang nopo ki mafam singda nong chubagi khudam changdam amata laite hairi Thawal district ki manung chanba uchiwa wangmagi soibam makhada leiba SK cinema hall mapada Imphal turel gi torban foot humputra rom sangna kaire haukiba nong manini gi mamangda chukiba nong na maram oiraga ngarang numidang pung 3 makhairom tabada kaikiba longnambal aduna yum taruklom chenthakre hairi loina low amadi nga gi farm kaya isingna thumjinkhre miyam asina mayok nariba awaba si koknaba mari leinaba department na athuba matamda mityeng changbinaba government ki pukning chingsilakli Nakalam romda Thawbal SDO Dr. Mayengbang Veto na luchingba Thawbal District Administration ge official singi oiba team amana uchiwa wangma soibam leikai mapagi Imphal Turen kaibagi fibam adu yangsinkre fibam asina sokhalaba mafam asigi yumthong khudingda tengbang potlam sing sinanabagi damak Thawbal gi DCL Nabakishore Singh IAS ki mityeng makhada thabak punamak lokhatpa loire loinana district administration na tengbang gi damak lokhatpa yaba thabak lokhatnaba thorang yatpa loire hairi National Food Security Mission ki makhada cluster demonstration oina organic black aromatic rice amadi seed production ki damak lingliba tamfa fau plantation ki fibam yangsin kre additional chief secretary agriculture Dr. Shuhel Akhtar amadi Agriculture Department ke Director PH Rajendronalu chingduna yangsin khongchat asi chatkibani khongchat asi ki manung chana Mission Organic Value Chain Development for Northeast Region ki makhada Pangai Sainik School da low hectare Nipan da lingliba black aromatic rice chakhaugi fibam yangsin ki makhata na Nongbram Ngamukong da seed production ki damak low hectare tara da thariba tamfa folksu yengki Hiramasigi matang the additional chief secretary Suhel Akhtar na black aromatic rice haina khangnaba chakhau hairiba phau makhal asi henna puthokpana Lomi singi senmitlon henna fagatpa ngamgani Englishing aniga kungani thoi fawgi manungda Prime Minister na laibak asigi Lomi singi senmitlon henna fagatnaba pandam thamli state asigi oinadi chahau phau henna puthokliba makai senmitlon da chaun ahongba lakani haiki ब्लैक राइस जो चखाओ उसका खेती हमारे लिए सारे किसानों के लिए बहुत अच्छा इनकम बढ़ाने का एक तरीका हो सकता है क्योंकि अभी ऑनरेबल प्राइम मिनिस्टर का ये फोकस है कि 2022 तक हम लोग किसानों की आमदनी दुगनी कर सकें
अब दुगनी करने के लिए ज़रूरी यह है कि एक तो जो खेती की नई तकनीक है उसको हम लोग अपनाएं। तो जो SRI मेथड है राइस के लिए वो हम लोग यहाँ पे डेमोन्स्ट्रेशन कर रहे हैं। एग्रीकल्चर डायरेक्टर PS राजेंद्रना फोंदोरखिबदा स्टेट असिदा लौमी सिंगना पुथोकलिबा पोथोकसिंग असिबु थादोरकनबा मार्केट की अचौबा प्रॉब्लम अमसु ओइरी प्रॉब्लम लई हाइदुना निंगहनबा तौबिगनु डिपार्टमेंट असिना सिंदुना मार्केट की पॉलिसी सेमनबा कन होनरी स्टेट असिगी ओइना पोथोक पुथोकपगी चांग असि अमुक हेक वांगबा खांगनेम अमुक नेमबा चांग अमदा चटपंगमदे चाही असिगी ओइना अहुमलक इसिंग इचाउ नंगखिबना का हेना पोथोक पुथोकपा ngamgadra haina panari mahakna makha taradun hai chahi ahumgi manungda tampaki district mari gi lam hector chamanga da chakhau phau lingna ba pandam thamli lamdamasigi chakhau makhal asibu promote tawna ba lawmi singna hotna biu phau makhal asina senmitlon da chawna kana ba pigani haiki sigi pari sing ani sei da puto sa hau je ko international market phangan gani haibe du ma khoi commitment am khak lai an sa hau ye thar ga di ko soidana farmers income double oi gani haibe se masi thaja ba jing makha da akhoi ngasi si yeng bolak chabani maram aduna farmers na interest lobi ra kan da mathang sahi de gi di cha hau si yari kai thabiu aduga yon bagi aduga lei bagi policy ma ka koi department yam kana hona jar kan da koi longmi gi farmers club sing gi matam matang goi ba koi mi pham pang tho matung dai koi amya da makhang jar kani Numit Nipani Chupna Chathagadaba Lomi Singi Oiba Training Program Integrated Farming System for Sustainable Hill Agriculture and Options for Climate Smart Agriculture and Natural Resource Management Ngasidagi Lamfel Patalaiba ICR Research Complex Ta Haudokre. Lomi Singi Sentok Double Ohenaba Hotnabada Laingaki Mari Lainaba Department Amadi Low Singu Bagi Mari Lainaba Institution Singi Apunba Thongdang Leihaina Manipur Government Ki Additional Chief Secretary Dr. Suhail Akhtar Na Phongdokre. Dr. Suhail Akhtar na hai Prime Minister Narendra Modi na Lomi Singi Sentok asi in kumza lishing aniga kungani toy fawda double oinaba haina pandam thamli pandam asi fangnaba Lomi Singda ehenba training piba loinana makhoi gi oiba potlam sing matik chaba mamal da phanghanba yamnamak tangai fati haiki chingi lamda paktaknana chathariba jum cultivation asigi Kanadaba loinana thawong asina aying asagi khalda pirakliba chaithengi matangda Lomi Singda mapung fana khanghanba matam oire haina Dr. Suhail Akhtar na makhataki ngasigi tharamadda ICR Research Complex for Northeast Region Meghalaya ge Director Agriculture Department gi Additional Director yauna Lomi kayana sakyaki thasigi kun traga mathoi fawba chathagadorba training program asida scientists amadi resource person kayana wangaki And we all want that our farmer brothers and sisters should come out of the poverty and a life of what we call drudgery. But for that, a combined effort is needed. And that effort has to be given by institutions such as ICAR, Central Agricultural Universities and state governments. Thasigi haukiba kulgu humdoida Lilong Police Station and Lilong Arapti Lamkhaida frisking amadi checking chathabada drug lalonba miyo ehum fare makhoi Defense Spasmos Proc Shivon SP tablet masing lishing Mangaga Chatruka Kunga Luinana Faraba Makoina Tonglapa Maruti car registration number MN06L2489 Su Fari Haidi Farba Mio Ahum Adudi Lilong Tairen Makongdagi Muhammad Amir Khan Yaripok Chagamdabi Mayai Lekaidagi Wang Mayum Israt Amasung Kulakpam Munis Hamatni Farba Sing Adu Makataba investigation Gidamag Lilong Police Station da Sina Krayana PRO ki Cherol Bana Kangalakli Ngasi numidang wairam chingmairong ki chairau chingda nupa magi asiba hakchang ama fangle nupa asi higok machugi furit ama litli adugi higok machugi khangrau halfpen ama setli manakta Honda Activa ama lairami hauzik fawgi oinadi masak maming amadi matau karamna siramli bunu haiba khangbangamdri police na mafam aduda changsinduna misies ki matangda thejinba haukre Gari macha huran bani haiba miyo ema kaisampat mutum leirak machinda miyam na faraga warakpaga loinana police station nakrai Impact News na fangba pauga gari huran bagi thodok adu numidang pung taruk makai taramdaida pauna kaithel gi nambul turel mapanda thoki bani pauna kaithel gi nambul turel mapanda
khamba Honda Activa registration number MN01F9335 adu mioi ahumna illaga nabul turen mathakta saba thong macha amada langthoklaga Kaishampat mutum lerak lomda pukhiba mioi kharana uki Gari mapu lakpa matamda gari adu leiramdabadagi nabul turen mapalda leiba mioi singna Activa ama mioi ahumna pukhi haina pau tambadagi mutum leirakta gari adu tanaki leirak aduda gari adubu hura lamliba mioi ahum aduga leirambadagi miyam changduna tanaduna faki mioi ahum adugi manungda ama fahoraga anni amadi nantoktuna chenki tungda miyam na waraklingai police laktuna gari adubu huran bani hairiba mioi adu pukhibaga loinana case amasu lokhatkre Matang choice the break lows game Manipuram the Malingi Tonga Tongan e Pau Singaloin and Equi break the game to Nanjake back news with meeting Tatum Review. Break Matung the Mayabo Mukanataram Nokchari. Polo Masanabu, Lamdam Masina, Maliam the Kudol Tambani, Haina, Chok Tok Cherabasu, Nasingasimak Masana Sida, Quaitigi Maru Eva Totang, Laudiba, Mangsilaklaba, Ponigi, Marai Bakti, Tambangam Drake. Langa Sina Pony book Kanabagitamak Toksil Kaya Sembal, Loi Cray Amasung, Lambi Lamjau the Thadok liba Sagol Singh Fazilaga Tamnaba Mafamsu Sem but like Krabani Adumapu Hariba Singh Asi Tabakta on Torokpagi Mami Tabati Udri Madamasina Lambigi Chidaida Amadi Machi Masida Amotpa Chaduna Yamna Laibak Tiba Mong the Labor Tengnari Fibamasida Mangsil Lakle Haina Hairagasu Makoibu Kanbang Ngam Kidra Haiba Adu Achoba Wahang Oina Mangda Tari Pony Lodi Bakangujana, Sagon, Haidana, Mapu Naidobdona, Tobase, Akoy, Pian the Wamala. Aduna Pony Loi sings it in now sings it up, Nibunuki Biragadi, Maze, Sango Nine and Loibu, Adoka Sarakana, so Mokoki Namota, Hona the Mating Bambi. Lambida, Sagon, Amadich, Hanaching Batadoga, Tamba, Saliva, Prasasing the Akaiva Piva, Michi Mina Tokpa, accident Tokpa, Gari Macha Tova, or Tonaching Batova to Matamda. Kudong Tininga Lambi Tabakse, Marie Lenava Bivak, Sarkar Gilusang Singna, Masim Matamjan, Check Taureraga, Sasan Sing Sibuju Pajan Mireraga, Mapu Tireraga, Kara Makai, Makoida, punishment, Dandi Pivati, Hianakanabo Egani. Sahitya Academy amasung asangba communication sinduna Eastern Regional Writers Meet ngasi Palace Compound da leiba lamyan ba sanglenda hodokre numit ni chupna chathagadorba thoram asida Sahitya Academy Kolkata ge officer in charge Gautam Paul Sahitya Academy Eastern Regional Board ki convener Gangadhar Hans Daha theater gi lamda saknairaba amasu oiriba Manipuri writer Ratan Thiam Sahitya Academy Manipuri Advisor Board ki convener H Behari amasung Asangbam Communication ge coordinator AC Netrajitsu Sarukyaki. Thoramasida Assamese, Bengali, Boro, Nepali, Manipuri, Maithili, Santali, Oriana Chingba, Tongan Ban Lol Nipangi Saknaidaba Aiba Kayana Sarukyari. Writing for writers is an indispensable fuel which is being injected with his philosophies and ideas while he is writing, and this injection has to carry on till the end of his life. So it is very indispensable. The quality of writing means the understanding of humanity, humankind, the understanding of spirituality. Chadkiba Diwali Kumhai Numita Singzamai Chingamathak Talaiba Puzzle Restaurant the IT's Vive na Sinduna Chatakiba Unplug Autumn Haiba Isaino Maigi Thoram Aduda Sanai Yunaibaga Loinana Jagoi Sakiba Karadi Lake Taudoga Sigi Matanga JCLPS ka Wakal Taminaduna Asigumba Makalgi Tabak Asi Matung da Amukhana Tauraroi Haina the IT Vives ki Cherol Amana Kangalakli Nakalamuramda Taudoga Siga Mari Lena local daily newspaper Amada Fi Tongdaba Nupa Nupi Jagoi Saminaki Haiba Wafam Adu Aranba Yumpam Yaudabani Amadi Puzzle Restaurant Asida Aronba Ka Amata Laite Haina Cherol Asina Makatana Sengtorokli. District Handlooms and Textiles Office Imphal East na Sinduna Handlooms and Handicrafts Delivery and Mudra Loan Scheme Singi Matangda Nongmagi Oiba Awareness Campaign Tama Ngasi Upa Community Hall Kiamgai Mayai Lekai Imphal East Pangtokre
Ngasigi thoram asi Directorate of Handlooms and Textiles Manipur na sponsor tawkibani. Ngasigi thoram aduda Kairao Assembly constituency ki MLA Laurembam Rameshwar na chief guest District Handlooms and Textiles Imphal East ki project manager P Mina Kumari na president amadi UBI Imphal East amadi Ukrul ki lead district manager Saikai Sinsit amadi Kyamgai GP ki pradhan Koizam Manishanan na guest of honor oina sarukyaki. अखोई प्राइवेट बैंक पिछापुर मैम अवाब को मसान मसा कोई कई सेंटोल लंबी लेजनगी खतंग कोई केने वर्कर्स की सेंगोचगेना है पानुम सिंजाबने पिछाबजिंग हाजनिंग बामना कोई सेल फीजिंग कोई इसान साजब योंखम फीजे सीमा सेट पे कनो जिम हाइनम थमजनिंग अदुगा सिंजाक तजो कोई साइ लोकल साबा कोई अचार बोइरो बेकरी आइटम बोइरो मणिपुर पोथोसिंग जे सिनर कांदा कोई इसान हिसाब इकोनॉमी कनो जे सेंगोन नबे कनो जे वाखलोन जिदा हाई मुदा लोन की मतेंग जना सि वइनिंग पानम तोगजबने प्राइम मिनिस्टर मोदी गोइबा कोई विजन जो हाउसिंग फॉर ऑल नचिंग मसिक मुदा लोन की मखादा लाइरबसिंग मतेंग पांगलकांदा कोई मियांग मिमानबा मियोय मोय होनाबदा मतेंग पांगनिंग वाखलोन ngasi कोई कराओ केन लेबा नुपीजिंग याना कोई हाई प्रोग्राम सिंजाबने Manipur ki fisabi singi Senate loan hengat hannabagi damak paikat lakliba handloom and handicrafts delivery scheme amsung mudra scheme gi matang da wakal taminabagi thoram ama Thobal district ta su pangthokre wakal taminabagi thoram adu district office of handlooms and textiles Thobal na sinduna kyakman mayai lekai gi community hall da pangthokibani mapamadu ki fisabi kayana scheme sing adu gi matang da khanghongnaba thoram adu da sarukyaki thoram adu da sarukyakiba wangangloi sing ne scheme ani adu gi matang da fisabi sing da paudam ki Thasigi haukiba kulguhumdoida NNCNT IM amadi India government ka sanakiba peace talk adugi interlocutor RN Ravi yauna Nagaland ki organization tarukki miyoi singa closed door da sanakiba wari adugi matang da Sip Sena Manipur state na Manipur miyam gi sentiment khangna central government ki luchingba singda takseluragani haina cherolamada khanghalakli Lamdamasida mute minay laitaba manaba kunai ama layhanaba honabada achoba thaudang lauduna lakliba All Manipur Women's Voluntary Association amawavana chahi kungan Nipan mapung farakpagi mapokumon thoram pangthokre mapokumon thoram adu log asina sinduna Manipur Press Club ta pangthoki thoram adu da lamdamasida laidiba tongan ba civil society organizations singi mihut sing amawavagi members sing amasung nupi kayana sarukyaki mapokumon thoram adu da sarukyaki ba wangangloi singna kunai asigi nupi kayana miot minay lamdamasigi integrity ki matangda mayok yaduna lakli nupi bu wangna thamba lamdamasida mapalamgi sapuna humduna matamasida thokaningdaba thodok uhaningdaba kaya uba fanglakli imong manung yauna lamdamasigi miyamna honglakpa safubu thawa sahugdabana awaba mayoknari ahongba kaya asibu thengnanaba amasung kari asoiba laikhibagi haibasi yengsinbada nupi da natana khunaya sida leiba miyamgi achoba thodang lei haiki ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯇꯥꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯦꯛꯁꯤꯟꯅ ꯂꯧꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯦ ꯁꯣꯜꯕ ꯇꯧꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯁꯦ ꯐꯠꯇꯕ ꯇꯧꯔꯦ ꯑꯩꯁꯨ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯁꯃꯥꯖ ꯑꯗꯨ ꯄꯨꯔꯥ ꯃꯥꯡꯃꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯥꯅ ꯁꯣꯏꯔꯤꯕꯁꯦ ꯀꯔꯤꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯃꯤꯟꯅꯔꯒ ꯑꯁꯣꯏꯕ ꯑꯅꯤꯗꯣ ꯒ꯭ꯌꯥꯟ ꯇꯥꯅꯔꯒꯗꯤ ꯑꯐꯕ ꯁꯃꯥꯖ ꯂꯥꯛꯀꯅꯤ Sub Deputy Collector Sombungi Makhada Leiba Humpuga Taret Chalau Khulgi Oina Computerized Jamabandi Patala Liba October Kunga Taret ki ayuk pung Tragamathoidagi Nungtil Pung Ahum Faubagi Manungda DC Imphal East ki office tagi Laura Bayagani Haina Deputy Commissioner Imphal East TS Chitragi Cherolamana Khangalakli Building Construction Workers Welfare Union Khongampa GP and Loitang Lekin Thabi area ki ahumlak suba mapokumon numit pangthokre Union asi All Manipur Building and Others Construction Workers Welfare Board ki makhada Englishing aniga taraga marida mafam adugi sinmi singna semkhibani thoromasga mari leinana laikhidraba union asigi member oiramba sinmi anigi ayekpa mitamda hailei katuna amadi minute ani 2 minute leptuna miyamna awaba phongdoki thoromasigi athobe mitunglen oikiba deputy labor commissioner E Tombana hai hiram kayada sinmi singi emung manungna phangpham thokpa benefit kaya ama lei state asigi assembly constituency hupu makta workers union sing hangdoktuna masigi ihokna lakpada iroinana sinmi singi phangpham thokpa benefit sing launa bo hona biu haiki ngasigi thoramasiga mari leinana chahi asigi bo semna laukiba class 10 exam da mai palak kraba union asina kon
yonba mafam singi sinmi singi macha singbu pukning thokat po ina merit certificate su yan thoki अकोई बोर्ड से सिन्नी कंस्ट्रक्शन वर्कर्स जिंगी बोर्ड में लेडी बाई कोई ना कंस्ट्रक्शन वर्कर्स जिंगी सर्वे में जगह मणिपुर लेबा मी मंगा तरा खग्गा लगा कंस्ट्रक्शन ऐसे बिल्डिंग अदर कंस्ट्रक्शन वर्कर्स वेलफेयर बोर्ड की थबक पुरम दु पाइखल बदनी बोर्ड से अकोई की नते जदे लेबा पैसा जिंगी अकोई की नते कंस्ट्रक्शन वर्कर्स रजिस्टर तौरबा बेनिफिशियरी वर्कर्स जिंगी All India Trade Union Congress ITUC Manipur gi mityeng makhada Trade Union singi oiba convention ama more da pangthokre convention adu ITUC na sinduna maitai more council gi office ta pangthokibani convention adu da tungan ba trade amasung worker union gi mihut kaya na sarukyaki worker singi damak aina pi riba phangpam thokpa hak sing amasung tungan ba hiram kaya da convention adu da khananai nakhi only educational facility piva madum program do was about implement tom triba pesadi welfare to engineering department mayam dagi 1% capture pa crore kaya adum ba state ki sengau da labor department ki sengau paira tham kare adagi hajil pesadi pakai ka doktana mantri singi officer singi board ki adum chairman ki moi kudu sam mayam di loba aduga construction workers singi facility on the fund there. Academic session English ani taraga taret taraga nipan gi oina government sakhanglaba institute sing da mahi tamliba scheduled tribe mahiroi singna pre-matric amasung post-matric scholarship ki dama application thazilaknaba Directorate of Tribal Affairs and Hills na cherol amada khangalakli application form Tribal Affairs and Hills ki website www.thmanipur.gov.in natraga www.manipur.gov.in dagi download tawba yagani hari application thazin bagi aroiba numit laklaba December gi tang kunni haina cherol asina makhatari Malem Pumbada United Nation ki numit pangthok pagum Thawbal District asu pangthokre numit asi pangthok pada natana Turel Kansi ising na punsini haiba paugzel puba khongchat amasu chatki thoram adu Lions Club of Thawbal Leo Club of Thawbal amasung Thawbal Municipal Council na sinduna pangthokibani hanagi Minister Dr. Marangthem Nara Club amasung Council asigi Miyoi Singh District adu gi tongan ba mahiloi sang singgi mahiroi kayana saruk yakhiba khongchat adu Thawbal Mela ground gi hauraga wangmataba Devi Mantap phauba chatki Nations Day haidana lebaki mafam khudimakta observe tamnari aikoi kidamakta miyam da ngasigi numit asida aikoina turel ga mari leinaba afaba ising phangnaba kannaba mangandanaba aikoi gi lakadauba aikoi gi charol surul dan mai honaba adu mafam ma miyam da ningsingsi haidana observe tokjeba Manipur Student Association Delhi Masatna Delhi da kanagumba self-proclaimed organization Karana Sel Tanam Gidamak Thabal Toina Silakpa si Masatna akan bamong da condemn tawi haina fongdorokli hadak machu haidaba miyoi Karana punsilaga semba group asina haukiba tarikun gama thoi ningol chakoba numit ka mari leinana sinkiba thabal adu masat ka hiram amata da mari leina de amsung tungda tholakadaba afafatta khudimak masana daita lawjagadabani haina sengdorokli loinana asigumba thabak asi matungda amukhanna tawraktanaba appeal tawri Amuramda mathong chadaba nupibu victimized tawbagi mawong da photo kaya social media da chai khairakpa asigumba thawong asi sili langlibo organizer singna hakchina lawfam thoi haina cherolasena makhatari Moreda dengue Japanese encephalitis tagi ngak thoknabagi matang da nomugi oiba wakal tahanbagi thauram ama pangthokre wakal tahanbagi thauram adu National Vector-Borne Disease Control Program gi makada Special Malaria Unit Technopol District na sinduna pangthokibani More Town gi More Muslim Basti More Chawang Phai Khul More Ward number 6 amusung More Police Station mamangda dengue amusung Japanese encephalitis ki matangda chaksel khongthang kaya utki Thompson Event Management and Solution Services na sinduna Manipur da ahanba oina the Manipur Calendar Girl haina mingthonba reality based beauty pageant nama pangthoklagani hairi
Beauty with a Purpose haiba team da pangthokadrba beauty pageant asigi ahanba audition thas gi kunga taruktagi Thoubal da pangthoklagani hairi hiramasigi matang da Manipur Press Club da pangthokiba paumi singa unaba amada wahengbam laikai da leiba Tomten Event Management and Solution Services ke Managing Director RK Ruben na hai beauty pageant asigi da Manipur gi tongan ba mafam taraga nithoi habadi Imphal West, Imphal East, Bisnupur, Thoubal, Churachandpur, Moirang, Kakching, Tamenglong, Senapati, Chandel, Ukhrul amasung Maramdagi audition tawduna contestant ani khangatlaga beauty pageant asida sarokyagani haidiba event asi segment ahum thokna khaidokna pangthokadori segment sing adugi manungda boot camp, games and sport, talent hunt, show promotion, program punctuality amasung media interaction na chingba yaugani haidiba thoram asina furup singi marakta henna nungsi chanaba purakpa ngamgani haibagi pandamda pangthokpani haina su apel tarukli Tomten china tizare se a beauty with a purpose haitare a personality who can inspire people just sakki phajaba maitongi phajaba kitang dana taba a personality yum mamchang bada mi bu inspire to ngamba mi wanda inspiration pi ngamba akhoi bu lead to ngamba a leader haitare woman empowerment sigum balai ba character ma thijabri beauty with a purpose haisina akhoi gi main objective ne akhoi ngasi sinjariba Manipur calendar ga 2017-18 in the first season ni sidagi akhoi matang gi program haibu calendar oina annually event oina tawjage khanjari Tomten ki Kungani Thoida Singzamai Mata Cinema Hall gi Mayok Naba Singzamai Kongba Road Tagi Imphal East District Police ki DSP CAR Mayangbam Roni gi Makada SI Haubam Sachindrana Luchingba team amana fare haidiba Wahengbam Momocha Chahi Kungamapan Apokpa Tomba Laifam Hairangoi Thong haidiba Mio SC CP Amadi Masigi Lanmi Shangnop Miyangi Fingang Lanmi ga Kariguma Hiram Amatada Mari Laina de Haina Lupasigi Information and Publicity gi Member in Charge is Mangalna Thadrokpa Cherolaman Sengtorokli Loinana Ideal Girls College ka Karigumbada Lupna demand letter Thakiba Amasung College Sidagi Nam Haduna Lupalising Yankai Senfam Kongativa Late Highness Sengtorokli. Laikidraba ex-minister Mayang Langbam Babu Singhi Chahigi Ningsing Kumon Thoram Ngasi Mayang Langbam Babu Singh Memorial Trust na Sinduna Kakching Kunogda Pangthokre. Hariba Thoram asi Mayang Langbam Babu Singh Memorial Trust ke Secretary Kumukcham Sanayayma Kakching Kuno Cheksupot High School ki retired headmaster Kumukcham Achauba Singh Kakching Kuno Municipal Council ki ward map number Taret ki hanagi member Mayang Langbam Iboyayma amadi Miyoi Kayana Saruyadana Pangthokibani. Chaliba Thasaki Kuntrada Pangtokadriba College Student Union election asi free and fair oiba election ama ohenduna matik chaba mahiroi luchingba khandaba ekoi khudingmak na hotna minasi monitoring cell of College Student Union election 2017-18 Manipur MSU MSF KSA amadi Suki Cherol amana khangalakli Thoubal Assembly Constituency ki MLA Oiramba Thogdam Krishna na Thasi Kungani Thoida Laikidabada ex MLA Welfare Association Awaba Phongtokre Thogdam Krishna Masagi Chahi Marfu Taru Sukre Mahakna Englishing Machamapal ga Marfu amadi Englishing Machamapal ga Marfu Tarada Pangthokiba Mikhal da Mai Paktuna Minister Oiramki ngasi Assembly Secretariat Association SG Mihut Singna Saruk Yaduna Awaba Phongtokpagi Thoramado Pangthokibani. All Manipur Tribe Association ki Thaupuroi Singh Khanaba Association asigi General Body ki mifam ama pangthoklagani hairi Tribe loop asida yauriba loop singna Khurai Konsam Laikai da leiba Misi Kol ki Sanglenda November amagi ayupung 8 makai da pangthokadoriba GB ki mifam asida matam chana lakpinaba AMCA ki President na Thadrokpa Cherol amada khangalakli Thangjam Birachandra amadi Maipakpi Memorial 22 Kungani Thoi Suba Nupagi Winners Cup ki ngasi sanakiba match singda Sai SSG Utlau amadi UKB Churachandpur ani Maipakre All Manipur Football Association ki biteng makada pangthokliba football tournament asida Manipur ki tongan district singda sanakiba Super League ta winner oikraba team taraga mathoina sarukyari tournament asida sarukyakiba team singna home and away basis ta match ani sanagani ngasi Sai Takyal ki sanabungda Sai SSG Utlau ki home ground oina sanakiba football tournament asigi ahum suba match ta Bisnupur district ki team ama oiriba Sai SSG Utlau ki sanaro S Chitaranjan na match asigi nifungamani suba minute ta chankiba ama tangairiba Panjal aduna Imphal West ki team ama oiriba NC Club Khongam Patpu Panjal ama sinoda maitiba piki chathariba football tournament asigi ngasi
Kholmun Playground Churachandpur da UKB Churachandpur ki home ground oina sanakiba mari suba match tana Churachandpur district ki team ama oriba UKB Churachandpur ki sanaroi Lamthian Lal na match asiga happa matam marput taraga humdoi suba minute ta Panjel ama Chanduna Senapati district ki team ama oriba Huso Senapati bu Panjel ama sinota maiti piki Chathariba football tournament ki winner da running trophy ga loinana sel gi manalu palising yang khai eduga runners up tana running trophy ga loinana sel gi manalu palising kuntra gi senfam thamli thasi gi kungatrukta Chathariba football tournament ki makha taba match ani sanaragani Manipur Horse Riding and Polo Association ke Cherolamana Kangalakli Madudi Trago Humdoirak Suba and Hazari Amadi Dr. N. Tombi State Polo Tournament 2017 gi Hogdokpagi Tauram Chatliba Thasigi Lakliba Tarikun Gamanga da Pangtokani Tauram Adu Kudong Chada Bakara Labadagi Lakliba October Kungani Panda Pangtolagani Highway. Arobida Bulletinasiki Headlines Amuhana Mayam the Tamsage. Mioibagi DNA the Yauriba Jin Singh Kangoknaba Genome India Project Takiel the Late by Institute of Bioresources and Sustainable Development the Hogdokpagi. Integrity yauna Manipur ki oiba wafam da laingak asina pham kondana laithok loi chap chaba wafam niyam da khanghan gani haina MLA Rameshwar na phongokme ILP Kongjang gi sarok amo ina November gi ahan ba chayol da furuk khuding makki luchingba sing yawba miyam gi mithok ama JCL ILPS na singaloge Mijaibu Scheduled Tribe ki list da chalhan nabagi matang da SDDC ki mihut singa government ka nakre laigak na chap chaba firep ama lauduna center da taksin binama committee na appeal tauram le Amasong Manipur University ki boys hostel ama bu Netaji Subhash Chandra Bose hostel haina thonduna sangaga de rebasi bu desam akan mamong da yaning da bakle